Libatarani Suba Lok Sabagi Mikal Gi Sedul Haying ECI na Delhi da Lautok Lagani Haina ECI na Kangan Kivaga Loinana Manipur gi Outer Amasung Inner Manipur Parliamentary Constituency Singi Mirep Sing Lak Liba Leba Popon Numita Lautok Lagani Haina Manipur Yauna State Karagi AICC gi Screening Committee gi Chairman Rana KP Singh na ngasi notice window da Fongdora Kray Phone da wari sabada Rana KP Singh na wafamasi newtv da Fongdora Kibani Maraksida BJP amadi INC gi Mirep Oigadava Singh list anirak suba oina lauktokrabasu Manipur gi oina di party ani asigi mirep oigadaba sing ming asi fawba lauktoktana lairibasi party amana amagi mirep hana lauktokpa ngainaribra haina observer singna fongdokna rakli INC gi oina di mirep oiba yaba singi ming MPCC na AICC da recommend tawbada sayetnaba amasung yanadaba laibagi paungtanari loinana Congress party da primary member oina ming chandriba miyoi amabu party asigi mirep oina ba AICC da recommend tawrami haibagi wahauda Party Manungda Charang na Bathokre Haina Paugi Likulamana Haire. Madugi Matungda MPCC gi Luting Basingna Soikiba Menkatnaba Taurang Ama Oina Amuk Hanna Mirep Oiba Yaba Karagi Mingyauba list Amuk AICC da Taki Haire. AICC degi MPCC na Pungkun Mari Kutingi Anoba list Amamam Tarai. Chapchaba Firep Laubangamde Haina Nungaitaba Pokpagi Wafamsu Lairi Haire. Asumna INC gi Mirep Oiba Yabasingi Manungda Genugi Associate Professor Dr. Angomcha Bimol Akoizamgi Ming MPCC na recommend tawbada Yaubagi Party Manungda Jahi Kyadagi Kathoktuna Party Asigi Damak Thabak Tawduna Lakliba Luchingba Sing Amadi Workers Singi Marakta Penadabagi Wafam Fongtoknaba Laire. Karigumba Dr. Bimolda INC gi ticket piraklabadi MPCC gi Workers Sing Amadi Frontier Organization Singna Mikal gi campaign fawba Yaudaba Yabagi Fibam Lakpa Yai Haire. Loinana Party gi senior Luchingba Khrana Paugi Mifam Kauduna, Fong na Yaning da Bakolau Torakpa Yabagi, Tazabasu Lay Haire. Amaromda AICC na Amadi Sonia Gandhi na Manipurda Tha Tarama Toirom, Satiraba Kangluki Irang Marak Asida, Pangtoka daba Mikal Oibana, ruling party da Manipur Gimiam na Hana Tamlamba Tazabadu, Mayeng Taram Lagani Kanduna, Bot Soidana Kaga daba, Miam na Yaga daba, Masakangba, Sener Luching ba Ama Mirep Oina Tagat naba, Kanabada, Hana Chief Minister Oramba o Ibo Bigi Ming Panay Haina Paugiliku Lasina Fongdorakle. Amaromda Karigumba INC gi Mirep Oina o Ibo Bibu Inner Manipurda Tadoraklabadi Mahaka Panaba Ngamgadaba ruling BJP gi Mirepti Chief Minister N Biren Natana Atai Wagani Haina BJP gi Central Luting Basingna Khanbalai Haina Atopa Paugiliku Lamana Fongdorakle. New TV na Chief Minister N Biren ga Yamna Naknava source Karada Hangbadade Mahakna Party gi Mirep Oina Chongtokpagi wafam suklay leite hairakle. Amabu oirabasu chahi ama fanning chit kanglup ki irangna India amadi malemda Pakistana maming chathan khraba Manipurda thengnagadoriba parliament ki mikal asi BJP amasung Congress party ani gi yamna hakchinba ikai khumnaba ngakpagi Kurukshetra gi lanfam ama soidna oigani haina panari. Aduna BJP amasung Congress ki lan hairabadi Modi amasung Rahul Gandhi gi lan oigadabanina Manipurda su akanba mikal gi lan amadi soidna oiragani haina political observers Singna Fongdokna rakle.